ngashi ayuk phongkiba tongan manipuri sifongsingdigi amasum thokkiba thawdo wathoksingdigi maru oibi I pausing khongasaraga manipur top channel gi maikedigi mayamda thamjagi ahanbada chief minister birena JP nada Amit Shah tokhai na unakhre mantiknaraga atopa party gi MLA amata BJP na lokshloidori Mathang segi February thada pangthokadriba taragani thoisuba Manipur Legislative Assembly gi mikhal gi matangda Bharatiya Janata Party BJP gi makok thongba lusingbusinga Manipur State Unit ki mapungoiba thaudang lauribusinga puna ngarang unaduna wari sanakhraba tungda ngasi Chief Minister nongthongbam Berena National President Dr. JP Nada Union Home Minister Amit Shah tokhai na unakhre Thazaba yaba mafamdigi phangwa paun hai pangthokadriba mikhal asida Mirep oiba natragana oidabegi wafam yauna mangjaunana mantiknaraga atopa political party ki MLA sing BJP na laukshinbegi wafam lairoidori Delhi digi phangba paun hai Chief Minister nongthongbam Biren ngasi ayuk pung mapalom tabada BJP ki National General Secretary Organization BL Santos tokhain unakhi haina thasigi nipandagi numit humni gi oina Imphal thunglagadoriba JP nadagi khongsat adugi matangna wari sanakhi Magna Imphal leiringaida pangthokadaba thabak thoramsing amasum party workers singa unaduna wari sananaba amasum mikhalgi lalong makhatana yathokminanabu wafamsu khanakhi pung amarom wari sanarab matungda Chief Minister Sarda Patel Makta leiba Manipur Bawana pangthokpa Gandhi Jayanti gi thoram sarugaki thoram aduda Works Minister TS Biswarjit General Secretary Organization Northeast Ajoy Jamwal National Spokesperson Dr. Samit Patra BJP Manipur State Unit ki President S. Sarda amasum Manipur State Unit ki Organizing Secretary Ajoy Giri sarugaki Matung Ayuk pung taraga mathui makhai tabada Chief Minister nongthongbam Berena Party President JP Nadagi official residence ta satuna mako nakhi makhoi ani khaki oina tokhaiba wari sanakhibadu kari maram gino haiba sapsana khangdragasu atopa political party kharagi MLA sing BJP da mirep oinana ba haijarakpa amasu pangthokadriba mikhal asigidamak Chief Minister nongthongbam Berena kari thaudang lawgadagi haibagi matangda oiramba yai haiba panari Delhi dagi phangwa pausina makhatana hai Chief Minister nongthongbam Berena ngasi numidang wairam pung 3 makhai tarakpada Union Home Minister Amit Shah gi official quarter da satuna unakhi makhoi ani unabaduda Chief Minister na handaki mikhal asida singamasum tamda oirakpa yaba political phibam amasum matau kamdauna BJP gi mirep singmai pakadagi haibena singbagi matana wari sanaramgani haina thajanari NSN IM gi kadar singna jirangnong baudi gi lusingba athuwan abonmai hatkiba amasum masigmari leinana tungda oirakadaba political gi phibam gi matangsu wari sanabaga loinana law and order ngakpada center na state ta mateng pangbinaba haijaramgani haina sudawnari Union Home Minister na Chief Minister nongthongbam Berenda Thaujal pibaga loinana pangthokadoriba mikhal asida BJP na absolute majority fongnanaba kanau hotnau haina thauda sinarkhi suwari numit humni gi Delhi khongs loiraduna hayeng ayuk pung 12:90 da Chief Minister nongthongbam Beren Indigo flight Imphal halaklagani haina supali atopa pawamanamo Amor akai hundokphum oiramba mafam ama pak onthokre Imphal gi mafam kungani panda pothafam semganaba thaurang leire Hari Kumar miyamna amor akai langthokpham oiduna matam sana mosilum laba mafam ama Manipur lenga ki mahut department na pak oina semgatuna miyamna khudol tangkhre asigumba amor akai hundokphum mafam kungani pan semganaba khandoktuna thamle haina mahut department ki director TS Hari Kumar na phungdokre Imphal East ki manungsanma news second throw singda matam kyadagi miyamna amot akai hundokpham oiduna matam supra mosinduna leiramlaba mafam adu mahut department sel isang sanghandana asamba technique sizinaraga apikpa pak ama semgatlaba matungda ngasi lu henba numit asida commissioner mahut M Join sangaduna miyamna khusinakhibani Pak ado sangbat bagi matana director mahut TS Hari Kumar na pauksi esiga wari sanabada hai Imphal Smart City Mission gi makada hauzik sagaliba kanglagi nong pokthong asi hek loirakpada hangdorakpa matamna news second gi torban asidagi porompa taba lambi asi yamna maruoiba lambi ama oirakadoribani hairiba lambi asi mapung fana fajahanbaga loinana miyamna ngahak pothabada yamna nungaiba mapum ama ohenanaba department na miyeng thamduna sel isang sanghandana khongthang asi lakholakpani
thong asi saba loirakpaga lambi asi phatorappa matamda miyamgi pukning singsinba mafam ama oina semgatpaga miyamna walking chatpa ngak pothapam oiba yaba mafam sengatpagi tangai fadaba lakpadagi khongthang asi lawrakpani so hairi atopa paw amana IM gi kem ngak tuna thamlagadi atai gisu kem hangdo khalaga ngak tuna thamo luf taraga mapan Manipur NSN IM gi kem Indian Army na ngak senduna thamlibanina maning tamba laiba ama hanjin hanana ba khonariba Manipur gi lahulup singisu kem sanduna ngak senduna thambiyo haiba demand tawrakloi hainingai leiti haina lup taraga mapanna pangthok papawgi mi phamamada fongdokre NSN IM gi keder singni singnaba singna tamthina halaga hundoklamba zererong baudi gi lusingba athuan abon mai mihat ka mari leinana DM University campus ta lamdam sigi lup taraga mapanna pullaga pangthokiba pawgi mi phamamada amkil gi president in charge Lorembam nganbina September 12 Tamenglonggi Apollo ground pangthokpa security kangbu leiba thoram amadigi athuan abon mai phakrapa matung tamthina halaga hundoklambagi maki mihar asiga mari leinana CM ki JC na satharakpa khongjang singda lup taraga mapana mapung fana sagotkani hain sufungdokhi makha satharak poina tentakna memna thamjagi pauksingsi thabak thiriba naha singda namthak tawdunu sel lakthoklamba nupi police custody da thajingkhre NHPC gi employee saduna thabak thijariba naha singdagi namthak tawdunu sel laktokpa amadi sasinaba certificate pairambani haiba palace compound Mahabali mamangda leiba moirang them ombi pisak devi kauban nupi ama sub judicial magistrate Imphal West na thasigi taret phawpa police custody da remand pikre thaudo asigi matangna prosecution dagi phamba pawgi matungina hogiba September 19 da sure thauna koba miyoyamana Lamphel police station na wakat na matharaki wakat aduda palibadi hogiba kumja English singaniga taraga taret ki December da Downstream Hydroelectric Corporation Limited ki tungan post kara koraki matamaduda complaint masasu UDC post apply toki yumnam Romeo kauba miyamana hairakpadagi sayedugi December taraga tareta NHPC gi cashier ni haiba nupi amagona ki mapamaduda thabak tawriba miyoy kunrom su leiram ki amadi thabak oina nabu honagani madugidamak sel khara khaigatnaraga pidakna bahiraki atopa pawamanamu LJP gi election symbol fajinkre Lok Jan Shakti Party LJP gi lusingwa Chirag Paswan amadi Pasupthi Kumar Paras ki marakta saun unkhanaba leibadigi Election Commission of India ECI na party asidagi election symbol fajinkre hiramasi gi mari leinana ECI na thadorokpa sirolamagi matungina faction tariba party ani asigi nakal ani magna lakaduriba maraki mikhal singda candidate oigadaba singna atai atopa symbol sing sijinabe yagani adubo party asigi hanagi symbol odiba bangalo amadi Lokjan Shakti Party hariba ming asidi sijinabe yaroi maram asina nakal ani magna lakliba October mari fawgi manungda nakal ani magna anauba party gi maming amadi symbol singadu ECI da pikhalakadabani nakal ani magna party gi symbol asi munnariba maramna masiga mari leinaba document amadi matik sabu khudam jangdam simadu November manga fawgi manungda ECI da khangalakadabani haukiba June thada LJP gi lusingba Chirag Paswan amadi Pasupthi Kumar Parasna ECI da party gi symbol asi Sijinanaba wakalakiba laikhrabani LJP haudolamba Ram Bilas Paswan gi manaunupa Pasupthi Kumar Parasu Chirag Paswan gi mahuta LJP gi lusingboina June 12 da khankibani mako party asigi lusingboina hapinaba party asigi MP mangana oiba sirol pisilakhiba laikhrabani hairiba sirol asi Lok Sabha gi speaker na ayaba piduna Parasbu LJP gi lusingboina khankibani so hairi atopa paw amana hauzik ex MLA oina lairibasi matam khara suti lobugomani Surchandra hauzik ex MLA ama oina lairibasi matam khara suti lobugomani Kaksin constituency gi mihut oiraktuna wat hauriba thabak thoram kya pangthokigani haina hanagi MLA Yengkhom Surchandra na phongdokre Surchandra na wafam asi Kaksin constituency gi manungsana leiba Vijaipur Kuraupokpi Kaksin Lamkhai amasung Khunuta Singjinda leiba sai humpu suraba ahal sing lukhabri sing amasum disabled sing da khudul tambagi thoramda phongdokibani Vijaipur Community Hall da pangthokiba
थौरम अदुदा वाई सुरचंद्रन मखातना हाय हौजी एक्स एमएलए ओइना लैरिबसी मियामना याददुना वोट कादबगी नते करिगुंबा असोयबा अमखक्ता खुदोंग चाबा लौखिबनी लाखदरिबि इलेक्शन असिदा अमुक हना माइ पाक्तुना कंस्टिट्युएंसी असिगी वाटलिबा थबक थौरमसिंग पांगथोकनबा होनखिनी हायनस पाउसिनसु मखाताना फोंदोरक्ली मखासा थरपोइना तो पाव अमना सना केजी अनि हेनबगा कोनना फारे नार्कोटिक एंड अफेयर्स ऑफ बॉर्डर एनएबीना मियो अमा सना किलोग्राम 2.3 का कोनना ममांग था सेप्टेम्बर 19 की नुमिदांग पुंग 8 रोम ताबा मतम इम्फाल की नॉर्थ एओसी एरिया दगी फारे पुलिस की पाउन हाई फारबा मियो दुगी ममिंग एमडी फकरुद्दीन अली अहमद चैनिफु गुमरी अपुप एमडी बशीरुद्दीन कवी विष्णुपुर डिस्ट्रिक्ट की क्वाक्ता वार्ड नंबर 1 दगिनी पाउसिन मखाताना हाई सना याउन मयाई काबद्रक ललोनबा गेंग खुटपु अमगी मियोइसिंग नेशनल हाईवे नंबर 2 इम्फाल दिमापुर लंबीदा तोइना सतोक चसिन तौरे हाइबा पाउ अमा फंखी पाउदुगी मतुंगिना नॉर्थ एओसी की एरिया दा एनएबी पुलिस स्टेशन की टीमना थीबुहुम सथबदा फकरुद्दीन हाइरिबा मियोइसि फारगा चेक तौबदा सना बिस्कुट तरागा मरी माकी खोंग मजादा मनुंगदा लोलगा पुरम थेंगनबदगी फाबने मापो वहंग पांग सतबदा मोरे रोमदगी सना याउना मयाई काबद्रक अमदी लोन यादबा पोलमसिंग इंडिया की अतोप स्टेट सिंगदा ललोनबा गेंग खुटपु अमगी मेंबर ने हाइदोरकपगा लोइनना गेंग खुटपु अदुगी लुसिंगबगी ममिंगसु हाइदोरकी लुसिंगबदुगी लमजिंग मखादा मागना सना मयाई काबद्रक अमदी लोन यादबा अतोप पोलम क्या मोरे रोमदगी पुथोरकलगा इंडिया की अतोप स्टेट क्या ललोनबगी थबक ममांगदा सतखरे हाइबा खंगमंगमले फारबा मियोइदु मंगोंदगी फंगलबा सना दुगा कोनना इम्फाल पुलिस स्टेशन सिनखरे हैन सुपाली मखासा थरपोइना तोप मरुएबा पाव मनम अबोन माइ मिहात लुप तरागा मपन सिंगतम अनिमक्त सब मानना बन चथगनि लाउथोखरे अथुवन अबोन माइ की हक्सांग पुमथबा होरमबदगी फॉर्मेलिन काप्तुना कोल्ड स्टोरेज द थमले अबोन माइ की अपोकपना मतुंगददी सांगा दौन हाटपगी थाउदोक थोअन बिगनु फोंदोखरे Joint Action Committee Against the Brutal Murder of Athuwan Abonmegi Maikedi Manipur Lengakta Pisinkiba Starter of Demand Sing adu Butabak to Ontonabagi Dama Mamang Thagi Kunga Mapan Gehing Nungai Hauraga Tatuki Kuntra Gehing Nungai Pava Manipura Pum Kunga Marigi Total Sadan Ban Satagani Tauranga Madu Mamang Thagi Kuntra Lamyan Bira Botki Samga Kunga Manga Suba Bapok Kumon Thorum Labana Maram Oiraduna Yaitok Tuna Lakraba Matung Haying Ahing Nungai Digi Hauraga Tasigi Marigi Nungai Power Satagani Hadiba Total Sadanosi Handakti Mauksaga Manadaba Monda Singamasum Tamgi Mapam Pudamakta Sap Manana Bangi Kongzang Asi Satagani Haina Zesigi Kongzang Bu Shagoliba Tuan Lup Taraga Mapana Pomising the Fundokre Athuwan Abonmai Mihat ki mayukta CM kiba JC ki Kongzang Singda Sagolakli Tuan Lup Taraga Mapana Dugi Manungda Amakil Nupi Samas Tamisingmi Nongpok Lenga Anul Nimpal Thawbal Ima UMO Thanil Nipko UPF Mapi Council Kada Upako Ampha Isal Ifam Masalema Amasum M Shugauri ngashi lup taraga mapan gi lusing bamasum mihut singa danamanjur university campus ta leiribi emsugi mayai loisang na paumi singa unakiba thoram amada nipko gi president ts manihana lengakna amada haiba aduga amada ama haijin bigi thawong si tokpiro asingba miat pasing puthokpiro hairi mana makhatana hai hanagi lup singi makedigi tankib demand singi manung yawba athuwan abonmai gi miat ki case national investigation agency NIA da sinna ba haiba do haujuk sinare adubo investigation agency asida sinna ba haiba si manipulenga kidi yamni ikaini ngai ni maramdi manipulenga haiba si thawdo odugi maramda punama khangpham thokpani thawdo thokriba mafam sing adugi lanmi tumit kaya su lenga na khanglibani adubo haiba singasi Sukhang Kangdaba NIA Kaukshilaga Tijin Hangadoribasi Lenga Asigi Arun Athup Intelligence Amasum Investigation Gitabak Thoram Sing Fail Oide Takpani Haki Taudoksigi Matanga Taminnasi Police Station Lokot Kiba Case Kamari Lenina Miyoy Ani Pari Hadibado Acquising Oidambadi Yai Makogi Matakta Investigation Satanambas Yai Adobo Makoi Ani Fari Heba Kaktana Lup Taraga Mapangi Mapamda Taudosigi Matangdi Apian Oidri Haki Mana makatana fundo kibida intelligence report ki matungina athuwan abon maibu namduna faraga haptuna pukiba maruti gypsy aduna kanagino numit aduda makbu phabada yawkiba miye ani ahum khaksu
khulna pharaba matungna athuan abonmai kaisu tawroi thadorakani haibadigi khulgi maikeidigi su makpu phabada sienabani haiduna phajilubasing adu thadokrabanina adugumba sienaba miyoising su leiri adubu makhoi gumba sienariba miyoising asi haujuk phawba phadriba karigino laingana sa tharaliba thawong asi miyat asigi matangda irang nemthanaba honaba manba lobi tawba manbagi thawongni maramaduna haujuk athuan abonmaigi haksang postmortem examination tawrabasu JC maikeidigi asi haksang lauroi haiduna laudriba phireb asidasu lup taraga mapana sawgali hairi amaromda mamang thagi kunga marida rims ki morsuri da Tamenglong police na purakhiba laikhidraba athuan abonmai gi haksang tha adugi kuntrada postmortem examination tawkhrabasu thawdo adugi mayokta semkhiba JC na makhoigi satar of demand sing phangdri haiduna ngasi phawbada lauduna lairakhiba gi matangna pauksi asina rims maksori gi staff sing da laikhidraba gi si waksang adu hauzik karama phibam da lairi amasum mataw karamna thamli haina ngasi hanglubadadi postmortem examination tawnabagi dama maksori asida puraktuna thamkiba dusu thawdo adu thokraba matung numit humni surakpadani masigi mathakta ma haksangi saruk sing maru oina kokki sarukta I thokna soklambana maksori asida purakpo matam phawbada ka hena phibam soksinba natragasu pata phum thaba horamlabana maki haksang September 19 English singa kunga mathoida postmortem examination tawraba matungda formalin ningthi jana kaplaga maksori asigi cold storage da hapsinduna thamli sohairaki formalin asi khwaidigi phabadi miyo ama laikidaba matung ikan kanadana postmortem examination pangthoklaba matungda kapana masi hen kanaba phangi adubo athuwan abonmai haksang asibu lawgadoriba miyoi singi maikeidigi yasinaba puraktribana lawkhiroi haibedigi tangai phadana matam khara thambada yananaba formalin kapkhibani haksang asi puraktuna marsuri asida deposit tawrakhiba matamna patapum thaba hormlabasu formalin kaphaubanina mateng kharadi soidana oiragani haina su phongdorakhi atopa pawamanamu lamtu siengma yauruba police ama sire ngasi lebak sinma thuna pangthonakhiba Mahatma Gandhi gi mapok numit ki National Cleanliness Day gi saruk ama oina social service tawbada saruk yaba jiribam police station gi personnel ama laikhidre hairi laikhidraba police personnel adugi maming Moirangthem inausa sai kuntra gataru kawi khangabok tagin hairi maki constable number na 090864 ni haidi ngasi gi thoram ga mari lainana police station asigi personnel singna social service ta tharakpada ayuk pung tare ka minute nifurom tarakpada laikhidraba inausana fencing gi post makhong manakta yot amada net laga napi haibada post adudagi nan tharaktuna maki yet thangba puksep nanbadagi jiri hospital pukhalaba matung phibam lusilakpadagi Silsar Medical Hospital refer tawki adubo mafam adu tana pubagi lambida ayuk pung taraga mathugi minute nifu tare rom tarakpada kanma ngamhaudana laikhidabani haidi maki haksang postmortem examination tawnabagi damak Imphal puraklagani so haidi atopa yamna lebak thiba pawamana state sigi wangbada thokpada nupi ama angang aniga loinena suicide tawkhre awabagi masa oiraba thawdo amada COVID-19 maram oiduna mapuroiba laikhidraba nupi ama sahi taraga manga subada ngairiba masa nupa amari sahi taruk subada ngairibi masa nupi ga loinena suicide tawkhre thawdo adu Bengaluru gi Sidaida leiba Pakruthi area da thokhibani thangja numita police na phongdorakpada laikhidraba miyoi sing adu basan sahi nifu up maki masa nupa Yaswan amasum maki masa nupi Nisbika kawi atopa yamna mag laibak thiba masum nungaitaba pawama na manaw nupida sexual assault sa thakiba miyo ama police na fare pauminaba masi ahal rimsta angang unanaba seba tawa satkibi sai taraga taruk surabi manaw nupi amabo mataina sexual assault sa thakiba moirang purel makhondagi moirang them asmi Elias Nausa sai kunga taruk Imphal East ki women police station phabadagi special judge Pokso Imphal East na accused asi tha asigi mari fawa police custody da thamnaba khankhre watho asigi matana victim oidibi asigi apokpina Imphal East ki women police station na complaint ama langhatkhe complaint aduna hairibadi maki masanupi ahal rims ta angang unanabagi damak seba tawki seba tawriba manaw nupi asibu rims hospital dagi matai asani asina mayumda thinbada numidang pung taret aduwaidi Imphal East ki oksu mayada leiba makhasi lampak lamhang da sei taraga taruki nupi masa adubu sexual assault sa thakibani haina wakalaki
पुलिसना लौखलक्पा इन्वेस्टिगेशन अदुगा मरी लैनना विक्टिम असिबु मेडिकल लीगल एग्जामिनेशन चतखरे लोइनना पुलिसना ममांग था सेप्टेम्बर 19 गी नुथिल पुंग अमा दुवाइदा आसनी फादुना वांगपंग चतखि पुलिसना चथरकपा इन्वेस्टिगेशन अदुगा मरी लैनना एक्यूज असि मखा ताबा पुलिस कस्टडी लौननाबि स्पेशल जज पोक्सो इम्फाल ईस्ट ngarang पुथोरखि पुलिसना नीरखिब रिमांड अदुबु तारब मतुंग कोर्टना असनिबु थासिगी मरी फाउब नुमित मरीनि पुलिस कस्टडी दा थमनब खंगनख्रे हाइना सुपाली अतोपा पाव अमना बोर्ड की दमक खतना सैनबगी थौदोक कंडेम तवी लूप हौखिब सेप्टेम्बर 19 लेबाक पोक नुमित की नुमिदांग पुंग 8 लोम ताबद सिंजमई सिंगम खादा बोर्ड की दमक खतना सैनबगी थौदोकता असो अपन याउदुना सिंजमई पुलिस यौनबगी थौदो असि सिंगम खा अपन मनुपी लूप न कंडेम तबगो लोइनना यानिंगदब फोंदोरकली लूप असिगी जनरल सेक्रेटरी अकोइजम शांति देवी न कुयेक पिदुन थादोरकपा सिरोल अमना हारिबदी खना सैनबगी नुमित अदुगी नोंगानवा सेप्टेम्बर 19 युमसकेस नुमित की अयुक पुंग मपन ताबा मतमदा नुपी लूप की ऑफिसता लूप की प्रेसिडेंट श्यामना साबानिति ओइदुना मिफम अमा पांगथोखि मिफम अदुदा लूप असिगी जनरल सेक्रेटरी AK शांतिना फोंदोखिबदा हौजिक लमदम असिदा कोविड-19 न मरम ओइरगा साथीना फिबम सोक्तुना सेल थुमगे अवाब सथेंग नंगदुना अमदी सुफम नोमफम खंगदुना लेरिङै तंजा असिदा वाखल तादबा मियैसिंगना मयै काबा निसा ससिन थक्सिलगा खतना सैनदुना लाइकाइदा अवाब पीबा पामदे असुक ngana बोर्ड की खतना सैनबा थोकलिबसि सिंजमैगी ओइना इकाइनिङाइनि नुमिदांगी पुंग 8 तगी कर्फ्यू थमना बोर्ड की दमक सिंगम खादा अथेंबदा अमुक खना सैनबगी थौदोक थोलक तारबदी लूप असिना चपचाना तौफम थोकपा थबक तौगनी सोहाइरी लोइसिलकपोइना कंटेन खतंग मयामदा हापसरमगे फजिनखिबसिंग कंडीशन याउदुना थादोकदबनी हौखिब सेप्टेम्बर 19 ना थौबाल सबल तोंगबदा असिबा हक्सांग ओइना फंखिब इम्फाल ईस्ट डिस्ट्रिक्ट की मनुंग सनबा याइरिपोक तुरिहल हाइरोंग रोडतगी MD अब्दुल वहीद इलिस अतेन से कुनगो हुंदोइगी मिसिग मरी लैनना अरानबा पाउदो युमफम ओइरगा फजिनखिबा याइरिपोक फाउदेन की मियोय मंगा कंडीशन अमत याउदुना थादोरकदबनी हाइना सोशल वर्कर MD खंबना फोंदोरकली ngashi फाउदेन काबस्तान कम्युनिटी हॉल दा लाइकाई मियाम सरुक यादुना पांगथोकिबा पावगी मिफम अमदा खंबना मखा तारदुना लाइखिद्रबा अतेन हारिबा मियोयसिना लाइकाई असिदगी नुपी अमा लौरमी मसिदा मिसी असिगी मतंगदा सेमखिबा जेसिना नुपी मयुमगा नुंगाइनतबा खरा लै हाइना इनसिलकपा थौगोंग असि लाइकाई मियामना याबा ngamloi मरमदि फाउदेन दा थोअनिंगदबा थौदोक थोकिबा लैते पुलिसना फजिनखिबा मियोय मंगा असि थौबाल पुलिसना सुमोन थारकपदगी पुलिस स्टेशन चलुबदा फजिनखिबने मिसी असि फाउदेन मियामनसु थमोय सोकना नुंगाइतबा फोंदोकसरी मिसी असिगी मतंगदा चेनरिबसिंग थिदोकपा अमदि अचुंबा वायल फंगनबदा फाउदेनगी मियामनसु अंगamba mateng तौगनी हाइरेनसु पाउसिना मखाताना फोंदोरगी दुगा हुजिकुइनदि पाउसु मतंगसे लुसिनजरगे पाथोकसगिबदा सोलखिबा लानखिबा यावरस मियामना पिगनी मतम मतमगी मरोइबि इ पाउसिंग मियामदा लेप्तना अपडेट पिजरके हाइना चैनल सिगी मेके